BJP की नॉर्थ ईस्ट इंचार्ज डॉक्टर संबित पत्रा मणिपुर दा नुमित निनी की खोंगचत्ता ngasi ayuk Imphal da thunglakre Dr. Sambit na Imphal International Airport ta hek thungbaga ayuk pung 10 makhai aduwai da helicopter tongduna Churachandpur da chatki mahaki Manipur khongchat asina state asigi haujik oidiba political gi fibam da achauba hongba ama laktuna popular government ama laklaba yai haina panare mahak ngasi ayuk pung 9 minute nifu chatpa matamda Delhi dagi Imphal International Airport thunglakibane mahakna airport ta hek thunglabaga BJP Manipur Pradesh ki thaumi singna mahak putaramna okay tungda Churachandpur gi damak helicopter tongduna amuk chatkibane impact news na fangba paugi matungina mahakna Churachandpur da MLA Vungjagin Walte yauna tongan ba CSO luchingba singa unaduna state asida peace amasung normalcy lakna bagi matangda wari sanaba hokre haide